Hello Mayam, good morning. Mayam ngasidi holi ni ko Mayam pumnamk po ahanbada happy holi and happy yaosang. Mayam asi akhoi khungang da akhoi ibung ipasing na moi yaosang gi sang sari ko. To Mayam horen ai chatla kanda Mayam da dum yanghalake ko Mayam yangminasi. Mayam pumnamk po happy holi. Mayam ngasi se ko holi ni ko duna akhoi sanda ta ko ta dore do ai hairuk sem na khonna dilore ko do khoi ngak le ga di jausang mai tha ba chat kani do Mayam pumnamk holi ni se ko lak pa matam se yam ngai ko do Mayam oje ngak le ga khoi jung sang mai tha ko lo ga do ga chat kani ko khoi gi jausang mai tha bam da khoi loina do Mayam horen jangalake khum khum do yoraga siga heruk sem na ko na lore ko lai gi se puna bagi mai hojik thoken tawri ko sita heruk to lai re do Mayam mai mafam do chalage jausang mai thabam do ko ajro ga mu jangalake nyane happy holi Mayam hojik sanda budi ta tri ko ta sale mamdri do mi lakna ba haure ai su chali ko to Mayam hojik mafam do yaure ko do bamon laktri Mayam budi lakna re la da punja di phai la do acho su jang di ari se do ari hajan baja ni do se do khina lok tho do khina lok tho che pai do ani sao ani kala wangala limi chi porak na ra kai no ko pato me da Mera buku tu punya nak nam ta. Bisa punya nak apa sih dah? Itu ada. cepat cà phê này pàm bao quên tàu gì Mayam siga khoi gi khungi nene oi Mayam ama lai khoram bagi ko siga do cha do ya lai re li hairo nanu hairo happy holi hairo hai de noi haite hairo se haite uta bata tawira này đây sẽ lấy cho cô yêu nó gì nó là cái gì đấy nó không được cho nó ăn thôi nó được nó cho nó sẽ lấy hả đây gì
아비가 더 끝이라봐. 한잔은 위에 미션 꼼도 빨리 그럼 anu bercindin 꼼도 그랬노 그놈도 아타무로 플레이트 한 탐. 플레이트 탐 먹어도 왜 또? 그럼 뭐 한도 비. 그럼. 들어들어. 아이 뿌리자 허마 뿌리. चलो 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 हैप्पी होली नोन पी दो दिन आइना नमक तेरे नंदरे जान का है Mayam
ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯃꯩ ꯊꯥ ꯂꯣꯏꯅ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯕꯣꯛꯀ ꯃꯁꯨꯒ ꯌꯥꯎꯁꯪ ꯄꯤꯈꯥꯅꯤꯕ ꯆꯠꯀꯅꯤ ꯍꯔꯤꯕꯣꯂꯥ ꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯏꯝꯐꯥꯜ ꯂꯣꯝꯗꯗꯤꯀꯣ ꯍꯔꯤꯕꯣꯂꯥ ꯖꯦꯍꯣꯔꯤ ꯍꯥꯏꯗꯦꯕꯀꯣ ꯃꯣꯏꯗꯗꯤ ꯅꯥꯀꯊꯦꯡ ꯂꯥꯛꯏ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯁꯨ ꯆꯠꯂꯅꯤ ꯑꯗꯣ ꯁꯣꯝꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯅꯤꯕ ꯂꯥꯛꯑꯦꯀꯣ ꯄꯤꯈꯥ ꯅꯤꯕ ꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯃꯩ ꯊꯥꯔꯨꯅ ꯍꯜꯂꯛꯑꯦꯀꯣ ꯌꯨꯝꯗ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯤ ꯃꯕꯣꯛꯀ ꯄꯤꯈꯥ ꯅꯤꯕ ꯆꯠꯈꯔꯦ ꯑꯗꯣ ꯑꯩꯅ ꯌꯨꯝꯗ ꯑꯉꯥꯡꯁꯤꯡ ꯂꯥꯛꯄ ꯄꯤꯈꯥ ꯍꯥꯞꯀꯦ ꯍꯥꯏꯅꯀꯣ ꯂꯩꯍꯧꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯉꯁꯤ ꯍꯣꯂꯤ ꯅꯨꯃꯤꯠꯁꯦ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯦꯄꯤ ꯍꯣꯂꯤ ꯇꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯀꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦꯀꯣ ꯑꯗꯨꯒ ꯃꯣꯔꯅꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯃꯌꯥꯝ ꯄꯤꯈꯥ ꯅꯤꯕ ꯆꯠꯅꯩꯀꯣ ꯑꯩꯈꯣꯏ ꯁꯣꯟꯗꯗꯤ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯌꯥꯎꯁꯪꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯄꯤꯈꯥ ꯅꯤꯕ ꯂꯥꯛꯏꯀꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯑꯌꯨꯛꯇꯀꯣ ꯑꯉꯥꯡꯁꯤꯡ ꯄꯤꯈꯥ ꯅꯤꯕ ꯆꯠꯅꯩꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯨ ꯆꯠꯈꯤ ꯃꯕꯣꯛꯀꯗꯣ ꯃꯌꯥꯝ ꯆꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯉꯥꯡꯁꯤꯡꯗꯣ ꯁꯤꯅ ꯄꯥꯈꯪ ꯄꯥꯔꯇꯤ ꯄꯤꯈꯥ ꯅꯤꯕꯒꯤ ꯆꯦꯡ ꯃꯣꯏ ꯑꯣꯟꯅꯔꯤ ꯆꯥꯝꯃꯔꯤ ꯌꯥꯡꯈꯩ ꯁꯨ ꯌꯥꯗ ꯄꯩꯁꯥ ꯇꯨꯅꯤ ꯃꯈꯥꯗ ꯌꯦꯡꯉꯨ ꯍꯣꯂꯤ ꯌꯥꯔꯣ ꯍꯦꯄꯤ ꯍꯣꯂꯤ ꯑꯅꯨ ꯄꯤꯈꯥ ꯅꯤ ꯂꯣꯏꯅ ꯂꯥꯛꯑꯦ ꯌꯦꯡꯒꯦꯁꯦ ꯃꯁꯛꯇꯣ ꯋꯥꯎ ꯑꯩ ꯑꯕꯤꯇꯦ ꯗꯣꯅꯤ ꯖꯤꯌꯥꯔꯗ ꯁꯨꯃꯥꯏ ꯃꯌꯥꯝ ꯍꯦꯄꯤ ꯍꯣꯂꯤ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯂꯩꯁꯥꯕꯤ ꯃꯧꯁꯤꯡ ꯄꯤꯈꯥ ꯅꯤꯕ ꯂꯥꯛꯅꯔꯦꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯗꯣꯆꯥ ꯃꯌꯥꯝꯁꯤꯡꯁꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯣꯏꯅ ꯅꯤꯕ ꯆꯠꯂꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤꯗꯣ ꯃꯤ ꯁꯨꯅꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯔꯒꯦ 나노 गाड़ी लाकने ini mau party ki bikin iba party ni ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯡꯅ ꯃꯣꯏꯅ ꯄꯤꯈꯥ ꯅꯤꯕ ꯆꯦꯡꯒꯤ ꯅꯤꯕꯁꯤꯡꯗꯣ ꯑꯗꯣ ꯕꯟꯗ꯭ꯔꯥ ꯆꯥꯅꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯆꯤꯛꯀꯟ ꯊꯣꯡꯕꯒ ꯉꯥ ꯊꯣꯡꯕꯒ ꯌꯦꯔꯨꯝꯒꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯣꯏ ꯕꯟꯗ꯭ꯔꯥ ꯆꯥꯗꯩ ꯇꯧꯔꯤ ꯑꯗꯣ ꯑꯩꯁꯨ ꯊꯣꯡ ꯊꯥꯛꯄꯗꯣ ꯈꯔ ꯌꯥꯎꯕꯤꯌꯨ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯅ ꯃꯣꯏ ꯆꯥꯕꯨꯗꯤ ꯆꯥꯗ꯭ꯔꯒꯁꯨ ꯊꯣꯡ ꯊꯥꯛꯄꯗꯣ ꯌꯥꯎꯕꯤꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯇꯧꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯕꯟꯗ꯭ꯔꯥꯁꯦ ꯍꯣꯔꯦꯟ ꯑꯩ ꯊꯣꯡ ꯊꯥꯛꯄ ꯀꯩꯗꯧꯕꯁꯤꯡꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯩ ꯀꯔꯥ ꯀꯛꯅ ꯈꯣꯠꯅ ꯇꯧꯔꯤꯀꯣ ꯁꯤꯒ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨ ꯀꯩ ꯀꯔꯥ ꯂꯩꯔꯦ ꯃꯣꯏꯁꯤꯒ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤ ꯀꯟꯅ ꯃꯩ ꯍꯧꯒꯠꯂꯤ ꯃꯔꯣꯏ ꯃꯔꯥꯡ ꯊꯥꯎ ꯊꯨꯝ ꯂꯩꯔꯒ ꯊꯨꯝꯗꯤ ꯃꯔꯣꯏ ꯃꯔꯥꯡ ꯊꯥꯎ ꯊꯨꯝ ꯂꯩꯔꯦ ꯁꯤꯒ ꯌꯦꯔꯨꯝ ꯕꯣꯏꯜ ꯇꯧꯈꯠꯂꯦꯀꯣ ꯃꯣꯏꯁꯦ ꯃꯊꯦꯜ ꯑꯍꯨꯝꯅꯤ ꯉꯥ ꯊꯣꯡꯕ ꯑꯃꯅꯦ ꯌꯦꯟ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃꯅꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯒꯤ ꯉꯥꯗꯣ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯌꯦꯟ ꯆꯥꯗꯕ ꯌꯦꯔꯨꯝ ꯆꯥꯗꯕ ꯉꯥ ꯆꯥꯗꯕ ꯃꯤꯁꯤꯡꯒꯤ ꯉꯥꯁꯤꯅ ꯃꯤ ꯑꯃꯠꯇꯒꯤꯅꯤꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯣꯡꯉꯣ ꯍꯥꯏꯅ ꯄꯤꯔꯛꯑꯦ ꯁꯤ ꯑꯩꯅ ꯏꯃꯨꯡꯗ ꯊꯣꯡꯉꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩ ꯊꯣꯡꯉꯦ ꯀꯦꯞꯁꯤꯀꯥ ꯃꯣꯔꯣꯛꯇꯨꯒ ꯇꯧꯔꯒꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯣꯝꯗ ꯃꯣꯏꯁꯨ ꯊꯣꯡ ꯊꯥꯛꯄꯒꯤ ꯀꯟꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯨ ꯈꯣꯠꯅ ꯇꯧꯔꯦ ꯑꯥꯂꯨ ꯀꯛꯅ ꯈꯣꯠꯅ ꯔꯦꯗꯤꯗ ꯊꯝꯃꯦꯀꯣ ꯑꯗꯣ ꯁꯣꯝꯗ ꯌꯦꯔꯨꯝ ꯐꯨꯠꯅ ꯂꯣꯏꯈꯠꯂꯦ ꯌꯦꯔꯨꯝ ꯀꯣꯠꯊꯣꯛꯀꯦ ꯍꯥꯏꯅ
ꯊꯧꯔꯤ ꯏꯅꯥꯎꯄꯥꯁꯤꯅ ꯑꯗꯣ ꯉꯥꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯊꯣꯡꯉꯦꯀꯣ ꯉꯥꯒ ꯆꯥꯛꯀꯗꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯗꯣ ꯖꯦꯔꯨꯝꯒ ꯖꯦꯟꯒꯗꯤ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯊꯣꯡꯉꯅꯤꯀꯣ ꯃꯣꯏꯅ ꯉꯥꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯡꯉꯦ ꯑꯇꯩ ꯍꯤꯟꯖꯥꯡꯗꯨꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯊꯣꯡꯖꯔꯅꯤ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯃꯊꯦꯜꯁꯤꯡꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯃꯣꯏꯒꯤꯁꯦ ꯃꯤ 6ꯂ 8ꯂ ꯑꯗꯨꯃꯥꯏꯅꯗꯤ ꯁꯨꯏꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯛꯑꯀꯥꯟꯗ ꯂꯣꯏꯅ ꯄꯨꯂꯞ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯂꯣꯏꯔꯦ क्या मार कर देना जाए हाथ पे अति हाथ पे ना कर रहे ना ये जाके फंस देना ना क्या मार कर देना मुरो कितने का चलो वो भी ना वो क्या ही नहीं वाली ना अभी जन भी जो ना भाई कोई दा काय जल्दी बना दे मको सीधा है ना जाए जाए सीधा मुरो ते भापते ना मोटे अदु सादा बन मोटे बाप भी होता है वो आई ना जो खाली नहीं आई नान था को खन हाउल दुलो ना माइते चलो के जी निपा नहीं के जी वो इस मही दूनी मतुंग ने जांग हुई तो दुलो ना माइते चलो अभी नहीं जाए आओ दिन तो चलो जेन थोंग बा लोयแล้วจีสิจังจะหาว่าเรื่อง दीपावली मंगान ทำไมเตาแกง दीपावली मंगान ว้าวตาเลยว้าว जी जाओ जाओ ये मन तो मरो चादी में साथ तो จ้าพอถอยดูสิลอยแล้วก็เนี่ยเพลงตัวหมดเลยสดเป็น लोไม่เอาผมอาลูก็ไม่เอาก็ทำอะไรนี่ก็เปลี่ยนน้ำเปล่าเปลี่ยนกระโดดเปลี่ยนยังจ้าที่อยู่จ้าจงพอจ้าจ้าที่จงเนี่ยจ้าที่จง ไม่มองกูดังไม่อยู่ที่ไม่อยู่ที่ไม่โอ้ยเดี๋ยวเขาดู เฮ้ยไอ้เจ๋งผมไม่ได้ด่าเลยพ่อผมที่ผมโดนโอเคโอเคไม่ใช่งานเราอยากไปที่แล้วมันอะไรเอาละมันเลย dùng nào cái chicken hui dùng nào cái mà không muốn đưa cái gì dùng nào mà trả cái dùng đi đúng không ngon được cái mình có số gì không cái gì đi cái nó này bố đi mà có cái dùng nè năng là có cái gì đó rồi à một phần to này dùng nào dùng không chứ không ra bây giờ luôn nó tác này dùng thùng bao lồi đấy mayam moi hojik sang injang thong na loi ko do ngang amagi magi jerum omlet ama hobiro wa nai nei mungda hau na ko na tauri ko jerum cha ba sai jerum thong ba ngang du gi magi jerum gi omlet ama tonga na ma sai ta cha na ba ya na ko do si hau loi ra ga ai moi da piru rani anh đi chơi không bây giờ nó tao nang do tao thế là chắc man không giàu rồi không giàu đâu mà chả anh đâu mà không giàu đâu mà chả giàu gì anh giàu gì mà anh muốn gì rồi cái nào còn nó lớn lên này tốt này rồi à rồi mà nó đất được rồi hả nhang một quả nhưng ngày đâu rồi có lên nhang một quả là xoa tụng người ra ra nào vô cái lòng đây mà sau là cái phải cái tạp cái mình như thế này chú mà môi mầm chai mayam moi su sai sing chana na loisala kadore do sini ko mayam aina jausang gi numit tagi hauraga video se doi nongalaga morning
ꯏꯚꯤꯅꯤꯡꯗꯣ ꯁꯤ ꯅꯨꯡꯗꯥꯡꯗ ꯃꯣꯏ ꯕꯟꯗ꯭ꯔꯥ ꯆꯥꯅꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯗꯤ ꯑꯩꯅ ꯌꯥꯎꯁꯪ ꯕꯤꯈꯥꯅꯤ ꯆꯠꯄꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯨꯝꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ